Image Powder Yang William Singbu Ahanbada, Tumkuma Noremna, Taram Oxary, Lodena, Nasigi, Moriba Pau Pijeri. November Tada Pangtu Kadar by election da, Wangsing Kendra, BJP made Oyeder Poundum Project election campaign, Sinister and Denangasi, Odokre. State Asida COVID-19 Nasian Kiba, New Masing, Nipusukre, Lodena, Prime Minister Narendra Modi video conferencing Kutanga, street vendor, Hamdi Singa, one of whom. Mapung Pau, Lobby the Sea. BJP Wang Tenta Mandana Senduna, Lakadar November Tada Pangtuk, Pau Manunda Pangtuk Naba, Sam Sariba, by election Gamari Lenana, Pound President election campaign, Manipur Semester Noctambum Birena, Nasi, Sapam Community Hall Kongjomda, Hodokre. Election campaign, Hodok Paduda, Miamna, COVID-19 Gi SOP, Matung in a face marks Amade. Social distancing ngakna saruk yaki adumoinamak lengakna lauthokiba mioi kunthra dagi hena punduna public function na singba tawba yadaba haiba chanakanglon adudi ngakhide mioi chakyana wangjing dagi khongjom phawgi lambida matai de lepna BJP ge firal paiduna CM Birenbu taramna okpaga loinana kholaw kya su lawkhi ngasigi Poundum Project ge election campaign hodokpa aduga mari leinana Chief Minister Nongthopam Birena mahaki walor president hai BJP na lusing ba sarkar se tongan party sing na punsil laga sembo ibana miyam gi thabak thonum kaya paikalak pada wakhalon manak taba tanja mayam ama yauri sahi ahum makhai asida thengkhang kaya rakta sarkar si kai ba yaba wakhalon manadaba thabak kya marum laikhrei maram asina mara setpa lengak ama lehnaba honabada amadi miyam gi sakhot thorang da hena khumang sauksin naba BJP khaktagi oiba Mapangal Kanba Lengak ama Mathau Tai Madu Khaktada Manipur Asi Ahongba Kayam Porpagi Haibadu Utpangamgani Haike Semester na Makhatan Haikibada Lusingbama Kanna Bohonabada Sarkarama Kanna Bohonabada MLA from Power Tadok Haibasi Maripuki Puarida Ahan Mari Masi Punumaki Tauna Piribasi Nasi Miam Asinani Haike Nasi election campaign Hodok Paduda Kairau Kendrigi MLA Rameshwar Kontuzam Kendrigi MLA Ranjan ex MLA O Henry Manipur Planning Board ki Deputy Chairman su oiriba MLA S Rajanamadi BJP Manipur Pradesh amasung BJP Thawal District ki masak naiba lusingba singsu saruk yakhe Mapung Thaba stable loiba government ama leiba matamda center ki government tawning ba tawbang ma praja ki dam tawsu tawrei adumaina ekoi Manipur da su matam khitang ekoi da sakti bibiyo Tarang na banataba, amada zong pi nataba. BJP led BJP kattagi oiba. Yamna concrete oiba solid oiba government am ko pameba. Matamdu da sahi mangangi manungda sei taragi manungda Manipur se karai yong na se so ke do. Mado commitment promise ka lorna igot pang maneba. Manipur Semester and Birena High Cray Sandil District of Positive Sense amadi overall development program gidam ta ikoi punamna honamina sei wafam singasi Semester Secretariat video conferencing gi kuthangda palel dagi Sandil phawgi lambi pakthok chawtho handuna land ani sembagi blessing ceremony da Semester na phono kibani thomdu da Semester na Sandil district ki miamda lengak na district asigi da pakalakpa development work sing da mateng pangbina ba appeal tabu loinana thabak tabu da ayet pa apanwa pibidana ba su haike loinana Construction company the su thabak asi sahi amagi manungda quality control tawruga sembal losinaba paktak piki ngasigi thomdu da ADC Sandil chairman D Ringo Lamkang chief secretary Dr Rajesh Kumar principal secretary P Wafi deputy commissioner in Sandil KH Siddharth amadi atimyo kyasu sargyakhe All Tribal Students Union Manipur General Assembly gi tha sigi tareta Lampel the Labor Mar Community Hall of Pangtokiba Mipamna Haukiba English singing Summa Trampan August Town Doida Achum Ansam Amasong KSO General Headquarter got Semester Conference Holder
ऑर्गेनाइजेशन असि यानखिबा मखोइगी चार्टर ऑफ डिमांडसिंग थबक ओइना पांगथोक्त्रबदि थासी 34 पुंग 94 गे इंटर स्टेट बन तौरगनी हाइना असुंगी चेवलमन हाइरी चार्टर ऑफ डिमांडसिंग दा हाइरिबदि सिंगी डिस्ट्रिक्ट सिंग दा बीएड सेंटर हांगदोकपा तामिलोंग अमसुंग सेनापति दा इबा लेंगा कॉलेज सिंग साइंस स्ट्रीम हांगदोकपन सिंगबा अमदि अतै डिमांड सिंग क्या यावरी मणिपुर की ओइना कोविड-19 न मरम ओरगा लैखिदबगी मसिंग पुन्ना निफु सुख्रै हौखिबा पुंग कुमरी असिदा थवाल डिस्ट्रिक्ट तगी सही 39 सुरबा नुपा अमसु जेनिम्स लैखिदबदगी स्टेट असि ओइना लैखिदबगी मसिंग निफु सुखिबनी हौखिबा पुंग कुमरी असिदा जनरल पॉपुलेशन दगी मियोय चाम 35 अदुगा सेंट्रल आर्म्ड पुलिस फोर्स CAPF की पर्सनल 15 पुन्ना मियोय चाम हुंफु नौना कोविड-19 पॉजिटिव ओइबा थेंगलखे मखोइसिंग अदु BRDL जेनिम्स ता याखै हुमदोय जेनिम्स RT दा मापन राज मेडिसिटी दा 13 इम्फाल वेस्ट दा निफु एडवांस हॉस्पिटल दा अमा कांगपोकपी दा मंगा माइपाकपी दा अनि इम्फाल ईस्ट दा 13 रिम्स RT दा अमा बेविना डायग्नोस्टिक्स दा मंगा उखुल दा अमा बिष्णुपुर दा 32 कक्सिंग दा मरी IRL दा अनि फंखे पॉजिटिव ओइबसिंग असे इम्फाल वेस्ट डिस्ट्रिक्ट तगी मियो यांखै गे निथोय बिष्णुपुर डिस्ट्रिक्ट तगी तराग निथोय कक्सिंग डिस्ट्रिक्ट तगी मियो मरी इम्फाल ईस्ट डिस्ट्रिक्ट तगी मियो यांखै हुमदोय कांगपोकपी डिस्ट्रिक्ट तगी मियो मंगा थौबाल डिस्ट्रिक्ट तगी मियो मंगा उखुल दगी अमा सेनापति डिस्ट्रिक्ट तगी अहुमनी कक्सिंग डिस्ट्रिक्ट तगी मियोय अनि बिष्णुपुर दगी अमा पुन्न मियोय अहुमदी मपान दगी हलखिबनी अतै जनरल पॉपुलेशन गी मियोय चाम 39 थोइना अककनब ट्रैवल हिस्टोरी लेतबा लोकल ngaptani पॉजिटिव ओरबसिंग लौखटलगा कोविड केयर फैसिलिटी सिंग द थमदुना मेडिकल प्रिकॉशनरी मेजर सिंग लौखटले अदुगा हौखिबा पुंग कुनमरी असिदा मियोय हुंफु मरी नहोना RT PCR टेस्ट तौबदा कोविड-19 फ्री ओइबदगी डिस्चार्ज तौखै ngasi डिस्चार्ज तौखिबसिंग अदो CAPF तगी तरुक जेनिम्सगी 38 रिम्सगी अहुम RD विंग दगी अहुम तामेलुंग अनि CCC थवाल दगी अहुम CCC जिरबाम दगी तरुक अमदे JNB सांडेल दगी मरीनी हौजिक मणिपुर की ओइना कोविड-19 कंफर्म केस लिसिंग तेर चहुम हुंबुरी थय यौरे रिकवरी तौखिबगी मसिंगना लिसिंग मागा चांगवा निफु निपाननी एक्टिव केस ना चाम लिसिंग अमगा साट्रेट हुंबुरागा मरी लेरी स्टेट असि की ओइना रिकवरी रेट चादा हुंबुरा मंगागा 35 ओइरी हाइरी कोविड-19 पैंडेमिक असिदा कक्सिंग डिस्ट्रिक्ट की ओइना कोविड-19 पॉजिटिव कंफर्म केस सनीगा निफु मापन द लेरी रिकवर तौकिबगी मसिंगना चामगा मरफु तरेनी एक्टिव केस ना हुंपुनी थोय लई हाइना ngasi नुंतिल पुंगनी फावद लेखिबा डिस्ट्रिक्ट असि कोविड अपडेट की रिपोर्ट पल्ली एक्टिव केस द लेबा मे हुंपुनी थोय मनुंगदा 39 दी कोविड केयर सेंटर कक्सिंग द थमदुना ट्रीटमेंट चथरी अदुगा डिस्ट्रिक्ट असिदा लेबना कंटेनमेंट जोन मसिंगना निपानी कक्सिंग डिस्ट्रिक्ट की ओइना खामनपुर कॉलेज कक्सिंग द हांगलिबा डिस्ट्रिक्ट स्क्रीनिंग सेंटर द अपुनबा मियोय लिसिंग अनिगा 713 स्क्रीनिंग तौख्रै नाकलमरोमदा डिस्ट्रिक्ट असि अपुनबा मियोय लिसिंग मरिगा 4 मौद्रागा मरिगे सैंपल लौदुना टेस्ट तौनबा थाबदा मियोय लिसिंग मरिगा 4 तरग मापन की टेस्ट रिजल्ट लाखले मियोय यांखै मरिगेना पेंडिंग द लेरी हाइरी मणिपुर यूनिवर्सिटी की 6th सेमेस्टर एग्जाम 2020 थासी की 53 दगी 19 फावबा चथगदम मरम ओरगा खामनपुर कॉलेज हौजिक कोविड-19 की स्क्रीनिंग एंड टेस्टिंग सेंटर ओइबसि मतम खरगी ओइना परमानेंट इंग्लिश स्कूल होलगनी हाइना DC कक्सिंग न थोरकपा सेरलमन हाइरी हिल ट्राइबल काउंसिल मोरी कॉन्फ्रेंस होंडा लोकल MLA डी करुंगथंग ऑटोनोमस डिस्ट्रिक्ट काउंसिल सांडेल के मेंबर सिनेबा हाउकिप हिल ट्राइबल काउंसिल मोरी प्रेसिडेंट जिनसै लुंगदिम अमदे कोरोना वायरस न मरम ओइदना इंडिया की तोंगान मफम के आद पंदुना लेरंबा मणिपुरी मसा सिंह इरम द मसीदा अमुक हलक्तुना क्वारंटाइन न सिंगबा लोइदुना लेरबा मोरे की मियोय सिंगा फमिनदुना इंटरेक्शन प्रोग्राम अम पांगथोखरै प्रोग्राम अदुदा MLA अमदे मेंबर सिनेबा हाउकिपना वाफम कया थमखि लोइनना क्वारंटाइन ना सिंगबत लोइदुना मयुमयम द लेबा मियोय सिंगना क्वारंटाइन द लेरकपगी अवा नुंगाई की वारी कया गा लोइनना फ्रंट लाइन द मथौ तोरिबा सिंगबु थागतनखि मरोइना लोकल MLA मेंबर सिनेबा अमदे मखोइदा मतेंग पांगबिरखिबा सिंगबुसु थागतखि चलिबा चेयोलसिगी मनुंगदा थवाल म्युनिसिपल काउंसिल वार्ड नंबर 9 कोनबा मफम सिंगदा मियोय अनि कोविड-19 पॉजिटिव ओइरखिबगा लोइनना युमदगी मपान थोकपा यादना होम क्वारंटाइन तौदुना लेइबा इमुंग अनिदा वार्ड असगी काउंसिलर W इबुचौना ngasi चाना थकनबा सेंग थाव थुम
alu hawai hand glove sanitizer mask amadi sapon singba polum kya tengbang khre uhai sabna layong asidagi kharmakhi ngakthokpa ngammi haiba wakhalonda ward asigi imung sahumda horticulture department pirakpa champra pambi singsu yanthokhe. Submission on agricultural mechanization 2020-21 mission की मखादा MS Cyclone Tractor Sales and Services Center Kanchipurna ngasi punna lomi kuntraga tarukta tractor tare reaper taruk amadi mini rice mill trahumdoi ahanba phase gi oina ngas yenthokre haukiba sahi 2017 gi September nipanda UP gi Greater Noida gi mafam amadagi mangkhraba matung hospital da masalang lamba amadi hospital lagi thokibagi CCTV camera da urgasu September 8 da sinangai oiba mong da sina phanglaga imung manung khanghalamdana lai khidrabagi haksang du September 3 da poloi lamba Parvis Sanamgi ahum suba death anniversary thoram ngase lai khidraba Parvis Sanamgi uripok asom lekai da leiba yumda pangthokre Laikhidraba Parvis Sanam Misi Matang da Semkiba People's Action Committee PAC Amasong Imung Manungna Punna Senduna Pangthukiba Death Anniversary Thorum Aduda Manipur gi Civil Society Organization Merapaibi Kayana Saruk Yaki Laikhidrabagi Ningsing Thorum Aduda PAC Convener Laimayum Pichu Sharman Hai Parvis Sanam Misi Sigi Matang da Achumba Puthoknaba CBI na case paikre CBI gi Maikai dagi Atuba Matamda case say Ningthijana Paikat Piduna Parvis Sanam Hat Presenaba Sing Puthok Piu Maran Labor Sing Matik Sava Serak PBU COVID-19 Amaram Oiduna Ningsing Palan Thorum Ase SOP Ngakna Pingna Pangthok Pani Haiki Laikhidragi Mapamda Haikat Laikat Tamduna Amade Minute Ani Tumina Leptuna Awaba Phongdokpa Thorum Aduda Laikhidragi Apokpa Mapamung Sanam Zugindron Hai Aigi Sa Pravisna Laikhidaba Sahi Ahum Mapung Pharak Le Isa Hatpada Senaba Sing Puthok Piduna Matik Sava Serak PBU Haiki Parvis Sanamgi magi death anniversary chei hum pakpa ngasi nimi adubu hariba case asi lekhiba Parvis Sanamgi case asi CBI na case puri hanan tawre adubu hajik leiba COVID-19 gi situation marak sida hariba case asi wang sausun mangam dragaju case asi moina adum ke haitari adum already moina jum hajik kana thabuk chathari hai adum marak pa phongna bada adubu case asi gi sengwa angla lajin ke na thu matam da puthokna bidamakta PSC hi maikai digi amadi family maikai digi ju amka hana apin tawjari Mai Impala Tokiba Gang Rape Kimayok Tangasisu All Manipur Muslim Coordinating Committee Amkok Kaloinana United Manipur Muslim Women Development Organization All Manipur Muslim Girls Student Union Amadi All Manipur Muslim Women Development Organization ki thongwi singna pullaga poster campaign ama haudokre hairu campaign Aduda lambi de satpa gari singda poster thet ki ngasigi poster campaign pangthok liba se haukiba September gi tang manga da haudokkiba candle light protest ki makha taba khongjang amo ni sathabani khongjang asi matung da sathagi gani miyamna su khongjang asi sawat piduna asigumba phatraba chanabi asi muthatpada asawu thodang lobiu amasung tamthiba mihat sida chenaba singbu ahak paserak pibidriba phawba ekhoi punna lepinaduna kholaw kya lawminikis haina AMMGSU की प्रेसिडेंट रुक्सरना मीडिया दा फोंगदरokle मैं इम्फाल कोक्टगी सही ट्राटुक तंगाई बिन पिमसा अमुबु गैंग रेप तौदुना हाटोक पिबा थौदोक असगी असु मोबाइल फंगननबा MMWO अमदे मसगी वुमेन विंग ना तोंगानबा लुपसिंग लोइनाना माइपुना थौदांग लौदुना लाक्ले वाफम सिंग से हटाद लेबा MMWO गे ऑफिस ता पाउमिसिंग उनबदा मीडिया कोऑर्डिनेटर पुखरीमयुम Hajira na phone kibani mahang makha takibda September amagi ayuk ta thokiba mang imphali tamsiba thodo adugi victim adubu hospital da pukhalak padagi hauna pangbe aba mateng sing MMWO na panglakli makha tanasu tamsiba thong adu da mai thikrabi nupimsa adugi asumba while phangnaba JC MMWO amade MCM na punna semester ga anirak phamina duna hainikiba wafam sing adu Matam sana thabak on thok piduna semester pirakiba thabak sing adu tawbi kani haibigi thajaba lei gang rape asida senari ba miyo sing asi thorpada kanagumba lawyer ama phawba case lepi danaba appeal tawkiba loinana asigumba thodok asi lamdam asida amkhanna
थोंदनबसु सासिंगबु परा तंबिबदा लॉयर कम्युनिटी की लॉयर खुदिंगमकना यामना चावबा थौदांग लौब्रिकनि हाइबगी थाजबलै हाइखे Mayang Fangi Gang Rep Aduda Senariba Mioshing Aduki Feber, the Kanaguma lawyer Amafogana Gas Lepi Janaba, MMW Women Winsky Makaji Apil Tojari. Asiguma Todo Asi Amohana Lam, the Masid Tokandanaba Sasimbu, Paratam Biba, the lawyer community lawyer Kudim Magna. Yamasoba Todang Lobi Kani Habi Tazaba Tamzari. Kanaguma lawyer Singna, Mayang Fangi Gang Rep Asida Senariba Kudimaki Feber, the Gas Lepi Lavadi, MMW Amasumia, Nakuna Yujuna Matampuna Makalagani. Tamzariba wafam asi lawyer ki profession bu ikai khumna taba amadi singnabagi wafam nasati amrom deso me imphal da nupi masa ama rape tawduna siraga sunu haina langthok lambagi matang da jenaba sing akan baselak pibiu haina phongdokre wafam masi all community development organization more manipuri muslim council more amadi maitei council more gi apunba executive singna pangthokhiba Mifam Amada, Mete Council, Moregi Vice President L. Tombana Fondo Kibani, Narang, Ekodongi, Officer Pangto Kiba, Paugi Mifam Aduda, Mahang Makata, Adun Hai Mayang Impal, Bangundagi Sahitra, Trukaktangai, Nupi, Macha Amabu, Yamna, Nuksi, Haitana, Gang Rep, Tawirba Matung, Mapunsi, Long Kinava, Toromba, Mui Sing, Manipur Langak Amade, Low Pai Judiciary na Hak Paserak Piu Amade, Todo. Asigumba matung da thorok tanaba amadi isal ise kaya gi mapunsi kannaba khongthang kaya lakhut bi haina phongdoke Manipur Commission for Protection of Child Rights Manipur Government of Manipur na thama sumna sathariba usara thabi saruk ama oina ngasi anek suba tangki oina Government Children Home for Boys Sarangpat Thawal District ta Manipur Commission for Protection of Child Rights ki chairperson Sumiti Bala Nithojamna Lusingba commission asi team amana uchara sing thakre uchara thabdu da COVID-19 gi lengak na thamliba SOP ngak na pangthoki Sanmit Londa Mipal Tangdaba Haiba Wakalolda Ningol Club Nimpal amadi Kada Thawal District Committee na punna kusamna duna nomagi oiba candle sabagi training program ama ngasi Hairok Part 3 Samprathong Maning the Leba Ningol Club ki temporary office ta pangthokre ngasi gi throm aduda Nimpali President TH Ibeima Kadagi President Hijam Priyokumar amadi Ningol Club Hairok ki President Sophia Kungdongbam na mathang sina President member sing oina saruk yakhe loinana Karam Asni Kanta social entrepreneur na resource person amadi Konthojam Andadavi na technical expert oina saruk yakhe Jiribam District asi Kalinagar Part 2 da leiba New Incarnation Rehabilitation Center NIRC Jiribam da ngasi ayuki containment zone lauthokhraba matungda Kalinagar Youth Club KYC na New Incarnation Rehabilitation Center NIRC asigi project coordinator Saikon Jiten Singhi da KYC club na sengbek manga kusinakre ngasi kusinabagi thoram da KYC club ki advisor Hamom Dhoni Maitina sun haikhe ngasigi malemda drug ki kallaba lantheng matam asida aikhoi gi Manipur kauba lamdam asidasu maikai kayadagi drug ki wathok thokli asigumba lamdam asida incarnation haibadi drug ta laisu duna mangki gadaroba naha sing asibu Manipur da leiba Jirbam gi NIC center asina kanduna lakli haina advisor Dhoni na haikhe Ngasigi Thorom Aduda Legal Aid Clinic ki Mutum Hemanta Mangang KYC gi President Y Sanjib Singh General Secretary L Anil Singh su saruk yakhe Hauzik Pawmar thakna break amatang lawjari COVID-19 laijarasi lanthengna bada ikoi khuding wakhal taminarasi frontline da thabak tawriba singbo cooperation PC lengang na piba chana kanglon sing social distancing mask sizinaba amadi tangai fadaba natana yumdagi thoktaba haiba sing ngakna chatse chana kanglon sing asi ngaktuna local transmission lakhandana ba honasi aikoi punna COVID-19 bu mayok minaduna laijarasi manghan khisi Pawmakha tabirasi ngarang nungthil pung manga makhairom taba matamda Silsar Circuit House da Lakhipur gi BJP Lusingbi Rina Singha na honabiduna Silsar gi MP Rajdip Roy Deputy Speaker Aminul Haq Laskar amadi BJP Kasar District President Kaushik Roy ga
Coordination Committee for Protection of Manipuri Language Assam Youth Singa Unakre Manipur Lon bo Assam ki Associate Official Language Ohin Gadabani Haibagi Left na Sangsilak Khongjang ase State Government na miyeng tabinaba unabatuda Coordination Committee Coordinator Asangbam Swapanna Taliban demand sing adugi paudam ama thamke Assam Government ki language amasong job kamari leinaba anuba ain na maram oiduna Assam ki official language ahum Bengali Assamese natraga Boro khanbana maram oiduna Manipuri medium amasong Manipur MIA lauduna tamliba satra singna APSC amadi CCE amasong central amasong state government job sing phangba ngamhandre Coordination Committee ki mihut singda MP Rajdeep Roy na asumna phongdolakhe Manipuri job candidate singna awaba tariba ase resolve taunanaba Assam Sarkar da mahaki maikaidagi haigani haina miyamda thamki Prime Minister Narendra Modi na video conference ki kuthangda Madhya Pradesh ki street vendor phamliba singa loinana Swanidhi Samwad ki matangda wahang pakhum taunakre Madhya Pradesh ta thani ki manungda street vendor phamba lak ama hena Swanidhi ki khudong sawa phanghanabagi matangda Madhya Pradesh ki Chief Minister bu Prime Minister na thagat phongdokhi Prime Minister na haikibada scheme asida nauna business hawba ngamnaba yamna line select phanghanli street vendor million kayana system asigi network ta yauri street vendor singna makoi masagi identity phanglabani Prime Minister Swanidhi scheme ase 2020 ki June amada Government of India na scheme ase launch tawkhibani Madhya Pradesh ta street vendor lakh mari hena register tawre hairi Sushant Singh Rajput misida senariba Riya Chakrabarti na bail pibi na haijarakhiba adu court na yakidre maku magistrate court na numitra mani judicial custody da thajinkhre drug supplier singa thabak tawmine haiduna mahaku hanana fakhrabani Narcotics Control Bureau na haikibada Riya Masamak drug syndicate ki active member amani Sushant ki imung manungi miyoi Dipesh Sawant house manager Samuel Miranda Riya ki brother Soik Chakrabarti na piba wafam singda yufam oirga Riya ki bail piba ki wafam adu yakidabani hairi Riya Masamak sungarang NCB na pung manga sok na wahang pahung chathaki Samuel Miranda na phonuk khibada Sushant amadi Chakrabarti na haibadagi drug ki thabak adu tawbani haike Afghanistan ki Vice President Amrullah Silaha Sigadabadagi samnadana thore hairi ngase yukta maki convoy da kulai paibasingna akan bomongda attack chathrakibani Vice President Seladi attack adu da sohudrabasu miyoi tara sikre aduga miyoi tratrungna yamna sathina sokre Salagi masanupa iwat su maka loiner ki hairi attack adu yamna pangwi thodongni haina mahan phondokre loinana yaning de basu phondokhe Afghanistan na terrorism bu maru phangna muthatpada India na mapungphana sawatkani hairi Hauzik aroibda moroi pahom amukhana pijari November thada pangthok kador by election da Wangjing Kendra da BJP ki mere oigidor ba pawnam project ki election campaign Chief Minister and Denangasi odokre State asida COVID-19 na sen kiba miyoi masing nipu sukre loina Prime Minister Narendra Modi na video conferencing kuthangda street vendor phambi singa wang pahum taunakre Nasigidi parum sandok seba matang nasi lojere miyambo amukhana khulumjari